Maitai na maithibagi maram thoraklay. MLA ni fu pullaga warep ama fauba amukta lawminadre. Laingakta thazaba thamlurano. Laivakan si hairabadi isa-isa na honarasi Ramesor. Masang oiba wafamsing ngasi fauba maitai MLA ni fu pullaga warep lawminaba laitre. Mitopta makongkolaga laibak ngakpiu haiba matam natre. Laingakta thazaba thambagi mahutta isa-isa na laibak ngaknaba honarasi. Tampakta khundariba atay furupsingna yengduna laithokpa matam natre. JSC singi member singsu laingakna thembada satpiragano. India gi mathakta lanhauriba kuki terrorist sing takthokpa matam oire. Haukiba kumjal lising ani kulumdoige May 3 dagi hauraga thokliba kanglupki irang tha 9 hena dumak sangthaduna leiriba sing state asigi maitai MLA sing sungsinaduna chapchaba phirep ama laudaba sinasu yamna chawba maram ama oire. State asigi MLA hompugi manungda kuki amadi nagagi MLA kun khaidokraga lemauriba MLA ni fu ase ngasi phawba punna phaminaduna chapchaba phirep amata lawba leitri haina Kairao Assembly Constituency gi MLA Laurembam Ramesor na phongdokre. Kairao Assembly Constituency gi manungsanba thiam konjindage takhelamba manoranjan kauba khulngakpa ma laikhidabaga mari leinana semkiba JSC na sinduna pangthokiba mifam amada wangangladuna MLA Ramesor BJP na makata na hai haujik oiriba phibam asidade laingang na ikhoibu kanbirakigani haiduna thazaba thambagi matam natre. Isagi iramda mamade isana isabu kanjanabagi damak isa-isa na honajaba matam oire. Mahak masasu lai khurumduna yumge khulngang na bagi damak nahandagi thoraklay. Makata na su khulngakpagi thabak asida mapungpha na saruk yaragane. Mahang na makata na hai tha 9 hena satharaklaba irang asida center amadi state laingaki agency sing na miyoi kaya marum phaba punba amade action laukhatpa yaukre. Masida nongmai kaptuna amade yum mai thaduna maitai sing buhalagliba miyoi sing asigi mathakta action laukhatpagi mahutta masa kanjanabagi damak nongmai lauduna honajariba khunja singda oina action laukhatuna leire. Asigumba phibam asida state asigi council of ministers su haujik phawba chapchaba phirep amata lawminadana leire. State asigi miyoi lising kaya India gi mathakta lan hawi haibagi mingda hatpikhrabane. Kuki na haujik tawriba sisu India gi mathakta lan hauribane. Moreda kuki singda state force singda landarakli basida Burma marol lonba personnel yawi haina special commando gi SP na phawba phongdokhiba leikhrabane. Asumna India gi mathakta lan hauriba kuki singi mathakta su action lokhatpa matam oire. Haukiba tha 9 lom asida center gi yaka yengduna ta lakpa asida hena phibam soksilakle maram asina mitopki makhong kolaga leibak ngakpiu haibagi matam natre. Isa-isa gi leibak ngaksanabagi damak chapchana phirep lauduna thabak tawminabagi matam oire. Laingak asina ngayaki yananaba panghaida haijinba asida miyamna thazaba tawbiragano. Misi mina kaya marum yaurabasu JSC kaya semlabasu laingakna themnanaba dumak honarakane. Laikhidaba adugi lupa lakh 10 amade laingaki thabak pigani haina themlakpa matamda yabigano. Hairiba ex gracia gi senfam adude laingakna pidrabasu mahak masagi maikaidagi pijage. JSC na taliba pandam adu phangdriba phawba chapchana leptuna khongpham amata hongdana chatminase. Loinana haujik oiriba phibam asida tampakta maitai singa punna khundaminariba atai atopa phurupsingna lan asibu kumai yengbadongna tumina laithokpa matam natre. Iraibak iramdam asibu kannabagi damak yellow missing na amata waina honaminaba matam oire haire.